Paushedi Yumpham Oiba Maroiba Pau Kharab de Taujari. Sayedari Balamkai the Nagaland IRB Battalion Amathamjilakpadagi Erang Lakle. Nagaland Gidi for the CM Paton Keza Kenoda Laklamlaga, Kunjasing the wakai nganglmle. Handak the Punkiba Manipur Legislative Assembly mfmda Opposition Congress MLA Kanguzam Muranjina Hankiba Wang Amaki Pokum the Minister Manipur Gijuko Beli Amasung Tungjoida Nagaland Lam Kopsin Balate Haikragasu. Hauzik lamgi wahu asidagi nakal anigi khunjasing inai tanaba yapagi fifamda leire tungjoy gi hauzik chai narib lamkhai gi sarukta Nagaland na IRB gi battalion ama thamjilakpadagi Manipur gi khunjasing amukka hena khoirang khoisaung naba poknare masina Erang Lakle gi asoba maram ama ohelle haire khunjasing ungkhatnari ngi jarakta handakta Nagaland gi lengak gi deputy chief minister Paton Keza Kenoda laktuna Nagaland rongi khunjasing unagre amasong Kunjasing the Lamkai Watuk Asiki Matang the wakai Cameron nganglmle aina Tajabaya Mafam the Gipanga Pau Asinama Katare Hiramasiki Matang the deputy CM gi media cell Natadorapa Zerol Amana Hai Manipurgi Tungjoy Kul as Amadi Nagaland ki Kezahake Nukul Aniki Lona Badal Labor Sikha Sing the poster Nagaland Tengak the Hongi Tausu Puriba deputy CM Haktena Satuna Nagalaniki Marak the Lady Bird Lamki Unkanapa Amadi Haukiba February Taragamanga Tokiba Mifami pun kita tahu sungguh sangdain besar kebane. Konsep adu da patuna nakal aniki marak matam kia gi mamang dagi lain riba. Saya nabasi loisena Manipur lengak kasu bau pauna dan honaragani aina su. Kunjasing adu da pongtok lamki aire. Kunjasing adu da uang ngangla duna dipudi siem na hai mitop kilam da ekoine henjin na kopsi lupa hai basi yam na aran padhabagne. Adu mai nabag ipa ipugi hagdak tagi thambiram laba isagi lam amade. Ngamkai kanana bagi damak tadi ekoi kudamang na thawai pawa pambutana thiang nagadabane. Haukiba February taraga mangata Nagaland government ki official ngolo koza amadi dobasi fajin kabagi thokdoga state lengak amadi law enforcing agency logi madungena su thengna sano madugi damak myam de khena pamdaba thodok thoktana basinbiyo keza hakeno village amadi mairon dagi ahuna naga sing lam oidana lakhebane makhata nasu jumlo nariba khulsing asiga makhata na nungsinat leikegene aina thajaba lei aina su mahana makhata ke Paton ki khongchat aduda hokiba kumja lising abaga chanepan unragani thoida British na junglambak ngamkhai ki nung adu siyangsin ke magi khongchat aduda Nagaland government ki planning and coordinating land revenue amadi parliamentary affairs minister naiba krono Nagaland ki DGP John Lokumer commissioner Rovila Tomor IG range Lima Sudep district administration amadi police officer ki asusarwa ke Amarom the state aniki marakta lamgi set na palay mafam asida Manipur government ki PS minister Losi Diko Sutha asigi tarut sa tunayang senke Amarom the state aniki marakta lamgi set na palay mafam asida Manipur government ki PS Manipur Losi Diko Sutha asigi tarut sa tunayang senke Ilone na minister ki may kay dagi susay na palay asi atubang madam the state lengak aniki marakta pau paudong oduna sangday da bukona gani haiba wafam thajaba piramke Minister ki khongchat aduda khunjasing na phongdorakpagi matung ina aukiba namit khani ki mamagda se nariba ngamkhoi gi saruk kasida Nagaland ki taramathoi chuba IRB ki battalion ama thajilakpadagi ungkhara ba thorakibane nauna thamjilakli IRB battalion asi lauthokbiu aina khunjasing ki maikei dagi lengak ta akan bamungda pressure tawrakhe haukiba kumja lising ani kunta mafam asida Erang Thokkibadagi Manipur police ki ADG Kailuna Luching Batim, Amaga Nagaland ki authority ku unaduna wari sanadur hiram kayada janaba purakrabane yamna jana cherol adugi matungina Nagaland ga lonaba tungjoy kul asida Manipur police ki kem ama lingkhat pagi wafam yauke aduma namag jana ki wafam ki wangmada Nagaland ki makidi ki chain herba mafam asida IRB asi thamjalakpadagi wathok asi sauthorapani adu sumakna makatare atoppa pau amadana Power Corporation official singer lega kamanaraga seniority list thogaraga thabak puhalle Manipur State Power Distribution Company Limited MSPDCL amasung Manipur State Power Company Limited MSPCL the corporation asigi employee kharana lega kamanaraga seniority list thogaiduna misang leitaba singdam tharaga thambiba yauna thabak kya chathare paugi source asigi matungina hogiba komja lising ani taraga tarukta MPSC gi khudang the corporation asigi manager ki post kuntragom doi lauke masigi matung the kumja lising adi taraga tareta MSPDCL ki managing director na makhoi kuntraga homdoi adugi merit list ki matung ina seniority list samdok tana thamke
Atumanamag hairba seniority list ki kanglot asi thugarga manglaibe employee kharap lamphel kangpokpi sandel kakwa amadi ukhuna singba power corporation ki officing da look after DGM haiba fam pahendana thamle masigi ju matakta lising ani taraga taruki aroiba sarukta corporation asida manager oina sathagiba changkiba miyosing ki baraktagi amasu hauzik head office da look after DGM oina thawbuduna leire asumda seniority list asigi kwangba employee kharana angam athau sing kamanaraga tauning bada tauba asina lemhoriba employees sing asida yamna ninghanaba abade puning hanthana baki masa kam hoile masida mari leina basin mieng jangbi tuna kanglon chumna chanhanarba mathau tai maraga sida ising da taduna miyo yama sibagi uhauda Erang Thokkhre ising da tasin kiba miyo ama laikana ba saumbum public health center PIC da pukhtlkpada layeng biu haiba jadabadagi sikibani haiba wathu kamari leina mafam adu da Erang Thokkhre laikhidraba miyo adugi mami hoidrom ranjit jahi kontra manga apokpa ice beren kawe lamlai police ta konbo hoidrom awang lekai dagine thaudok kasi ki matang telai khidraba ranjit ki map hoidrom surjin apang dorakpada lai khidraba ma ki manang rupa ranjit asi lekai telai ba pukhri amada ngasi nungthil pung panga makhai da tasen ke pawdu he phangbaga bhag masa yauna chelak tuna kudak ta ranjit po lokalaga lambi da arak ba gari amada sawung pung da leiba PIC da pukhalake ado PIC hek jawbaga ranjit ki hakchang adu gari dagi lawtharakna ba honaringe da PIC adu da duty ta ba doctor amana makut khalaga noi changlakanu JNIMS ntraga atoppada puro hairake karigi pusilakadoribano pusilakloi doribano hanglopada nakhoi marks ublakte hairake adubo surjit masapakna magi manang rupa adu mihul leiribra amukti yengbiu haidna kanda nganaraba matung nampuda magi manang rupa adu pusinduna yenganbada sire hairake bani haire doctor na ranjit sire harakpadi mathau tongna ba leiriba mathau tawbagi mahutta ranjit pa pukhalaki bing miyosing marks upti aiduna changlakanu harakeba thawong adu janing de aiduna imung manung ki miyosing na Erang hobani hare Erang adu ki pau hek phangba kalamlai police station ki team amba laktuna Erang adu laksen ki hare laikhidraba ranjit ki asi bhagsang adu PIC adu da thamle hare atopa pau amadana Nupamacha faduna rape toribi US Nupi ama Mirollakle masagi sahitara mari khakta ngariba Nupamacha ama faraga rape satharambagi maranda US police na phagat kharabi leiba kadugi nupi ama mahana rep sathar Nupamacha adugi angang ama Nupido Mirollamle Thangna aire US Nupi asina leiba kadugi arang sas lamdamda ngasidagi sahi amagi mamangda masagi sahi tara mari khakta ngariba Nupamacha adu rep sathabi khibani aire agency ki pau matung ina nupi aduna mara laijadraba Nupamacha victim aduda sexual abuse sathagi sahi amagi matung da nupi adu Mirollamle aibasi witness amana police ta phangdokibani aire Brittany Greg Kaubi Nupi aduna nauriba Nupamacha aduda sexual abuse sathagi abasi miwi aduna state aduge child abuse hotline da complaint toroppadagi miyamna khangnarakibani aire haukiba September thada nupi aduna Nupamacha aduda rape sathagi abasi police da kanagumba uhawba misak aduna pau pirakpadagi khangnarakibani atopa witness amana police da phongdorakiba matungina Brittany Greg na Nupamacha adu haukiba sahi amarongi mamangdagi hanjin rape sathabiki aire Mark dollar lising manga ki security bond sign tawlaba matungda haukiba sagol sen numita jail dagi thadokibane sahi asigi April kulumdoi da mark court aduda amukhana FIR tawgadabani haire US madi atai nongsu leibak sing dasu asigum makhal ki rape ki tawdok sing toina thogi haire makha tarakba atopa pau amadana Miron bi Nupamacha hatpa ani phare masagi sei taraga taret churabi Miron bi ama hatpa amasung haki aksang adu Jharkhand gi Palamo district da sonet turen gi khongnung tofamjin khibagi damak miyo ani phare aina police na ngasi ayok phangdokre Hussein Bat police station gi manung chanba Korea dia khundagi Nupamacha adugi Nungsinaba masagi sahi taragani panchuraba aduga maki marup amaga phare aina superintendent of police Sanjay Kumar aike mihada du Nupamacha aduna maka nungsinariba nupa aduga luhongnaba kanna taksilakpa adubo nupa aduna madu jadabadagi thokiba tawdok amadagi oigane Miyosing aduna Nupamacha adu February 12 da masak khangdaba mafam amada puthokhlaga thangna thilaga arkibani aibasi ahanba thijinbada khangle haksang adu February 13 da phangkibani aire arobe the content singa sigi maro ibu pau khara asi papangdam jariba Manipur news YouTube channel amadi Facebook page asidagi yengbi pupna mapathaga sari channel asina tumda kanarabadi subscribe to video sina subscribe to bir molina like and share to busu kawi ganu pnamapo amakhana thaga sari